Nipan Suba Schedule Yauraba Manipuri Lonbu Classical Language Ama Oina Lauthonab Gidamakta Manipurgi Governor na State Level Committee Ama Nauna Sem Kray Governor Gi Order Gi Matungina Manipuringa ke Art and Culture Gi Commissioner Heights Gyan Prakash na Thasi Hokiba Tang Taratareta Thokiba Serolama Gi Matungina Manipuri Lonbu Classical Language Ama Oina Lauthonab Gidamakta State Level Committee Adu Sem Kibani Committee Asigi Chairman na Manipur Gi Governor na Oigani Manipur Lenga ki Art and Culture Gi Commissioner na Convener Oigani Loina na Chief Secretary Education SK Commissioner Manipur University of Culture Gi Vice Chancellor Art and Culture Gi Director Language Planning and Implementation Gi Director Manipur University Gi Department of Linguistics and Manipuri Gi Mihut Amamam Manipur Sahitya Parishad Ki Mihut Ama Professor W. Navakumar Professor P. Navasandra Singh Professor Seth Yaswanta Singh amasung Maisnam Sivadata Luangna Committee Sigi Members Sing Oigini Hairi Panba Yabade Manipur Gi Miyamna Nipan Suba Schedule the Yauraba Manipuri Loan Asibo Laibak Asigi Classical Language Ki Manung Sanaba Takshin Balai Krabane Masigaloinana Lengang Nasu Miyam Gi Apamba Sigi Matungina Lumna Lauduna Tabak Paikal Kibane Ipa Ipu Singna Thambiramba Puarigi Kubam Ama Oriba Assamgi Kasar District Laiba Lengonda Bipadasi Semgat Chagana Bohonabada Angamba Thogdang Logan Haina Manipur Legislative Assembly Speaker Thoksom Setabretana Phongdokrai Singjamai Wangma Vayapati Laikai Dalaiba Manipur Legislative Assembly Speaker TH Setabreta Giyumda Ngasi Athoba Singililam Tiba Luki Kumzal Singani Kuntaruki Calendar Phonggi Thorom Pangthokrai Thorom Maduda Athoba Singi Ninglam Tiba Lupki President Nando Texam Secretary Sagolsem Ronel Advisor Member Madi Lubasigi Tommy Singh Susarugyaki Thoromga Mari Lenena Speaker Thoksom Setabretana Pongo Kibada Photograph Yauna Sai Kudingi Fongliba Athoba Singi Ninglam Tiba Lupki Calendar Asida Laibak Ningbi Wakalon Pungning Thauna Adu Horakliba Mirolda Kanganba Ngamna Bohonagadabane Lengon the Partasi Hosik Manipurgi Oina Laidabasu Miyamna Yangba Lakpa Matamda Lambi Tongning Tina Laitabana Kudong Sadaba Kaya Mayoknari Kudong Sadaba Singasi Kohanaba Lengon the Part Yogadaba Lambi Sing Semba Chagatpada Award for Ladiba Sing Mankana Bohonaragani Atoba Singilam Tiba Lumna Sahi Lisingani Kuntaruki Oina Pongliba Calendar Sina Laibak Miyamda Laibak Nungsibgi Itiladu Paunba Ngamba Oiresano Haiki Manipuri Lonbu Classical Language Amagi Thakta Pukanaba Amadi Madugidamakta Lauthonab Gidamak Manipurgi Governor Ajay Kumar Valana Lusingduna State Level Committee Ama Sem Kibabu Wakalon Manaba Apunba Wama Kangai Pangna Thagatpa Phongdorokli Wamagi Publicity Secretary Lamdamba Salamna Khujek Biduna Thador Kiba Serolamagi Matungina President Rule Gi Lengak Asina Manipuri Lonbu Classical Language Amagi Thakta Pukana Bohonar Nebasi Thagatpa Phongdokli Amadi Tawimal Khangba Utli Piba Masi Yaurona Bohona Bada Rajya Sabha gi MP Lesemba Sana Zawba Amasung Lok Sabha gi MP Dr. Angomsa Bimol Akoijamna Laukiba Thogdangbu Wamana Ikai Khumnai MP Aniashina Parliament ki Mifamda Pukatkiba Wafam Singh Adu Wamana Thagali Amadi Madugi Makha Tarakpoina Manipur Lengangna State Level Committee Ama Semduna Thabak Paikana Bohonar Leba Asi Asumba Khongthang Amani Mamangi Lengangna Kanglon Chumna Committee Semnam Daba Amadi Lisingani Kunmarigi Matamadugi Directorate of Language Planning and Implementation Gi Director Gi Sars Puramba Officer Aduna Mapung Fana Loishindana Thamnamba Thabaksina Khongthang Asi Thinta Handuna Lakibani Adubu President's Rule Gi Lengak Asina Thengnabasu Thengna Hojik Paikal Liba Thabakasina Manipuri Lonbu Classical Language Ki Thakta Pukana Bohonar Lebasi Asuma Khongthang Ni Hairi Adumoinamak Sem Kiba State Level Committee Asina Thabak Paikanaba Amadi Laurokliba Thabak Singbusu Kaya Yamna Kumang Yangsina Sangsilibage Haibidi Wamana Adumakupna Yangshin Kigani Haina Serola Sida Makha Tarakli